Manipur News Channel mayamna maru pau khara pizari ahanbada traffic police na wafam kaya thamlakli March 10 dagina 19 phawba state asida pangthokadoriba yausung kumai gi mari lenana chathok chasin toriba maruina chaka ani panba gari thoriba singna thoaningdaba lambi gi accident thoktanaba section thorang oina Manipur Police Traffic Control na section wahai kya miyamna thamlakli Superintendent of Traffic Police Wing Pramesh Arambam MPS na khuyek pidan thadorakpa serol amagi matungina lakadoriba yausung kumai asida Manipur Traffic Police na tongan thabk vulnerables oiba mafamsingda Traffic Police ki oiba cell drive ama chathaduna kanglon kaina gari thauba maruina yu thala gari thauba traffic signal kaina gari thauba chaka ani panba gari da mioi ahum tonglaga gari thauba chahi chudriba angang singna gari thauba gari yangna thaubuna singbagi mathakta action lokatkani hairi karigo mathakta piriba kanglon asi kaina gari thauba singi mathakta traffic police na chap chaba legian action lokatkani maram asina yama traffic rule ngangna yausung manung ta gari thawina ba appeal tawri makha tarakpa pauda Indo Myanmar border da NSCN K amadi PDF ka nongwei kapnabda misi mina chawna thokle ngasi yupung tara matharam taba matamda Myanmar gi Tamu district ki border kalona mafam amada Nagaland gi aloluk ama oiriba NSCN K amadi PDF ani gi marakta kanmawongda nongwei kapnabada nakal animakta yamna chawna misi mina amadi aso apan yaure hairi pausi asina phangba paugi source amagi matung ina nongwei kapnabadu da PDF amadi KNA gi kadar thagani thoimuk siramgani haina thajanari loinana PDF amadi KNA gi lanmi yankairom asok apan nanglamgani haina pausi asina hairi nongwei kapnabadu da NSCN K gi maike de gi lanmi ahum lekhitre hairi lekhitre lanmi sing adudi Sapyang Jemi Honglangmung Phiang amadi Captain Thiangjeng Lingmai kawi hairi maka taraka pauda kumja solisingani kuntare pauda North East ki state singi konung pumbada train flight loina samnahalagani Amit Shah North East region gi maheiroising na thabk tonawgidamakta makhoigi maramdam thadoktana chatpagi mathau tade thabk ki khudong chaba makhoigi mafamda adumak phanglagani haina Union Home Minister Amit Shah na phongtokre All India Radio gi paugi matung ina ngarang New Delhi ki Youth Parliament da students experience in interstate na sinduna North East ki lakpa maheiroising da Youth Parliament da pangthokkiba thoramda wa nganaduna mafam ase Union Home Minister Amit Shah na phongtokkibani Union Home Minister na makata na phongtokki hairibadi kumja solising ni ga kuntaret phawda North East ki state singi konung pumba train flight loina samnaharani North East ki khungangsing semkhanaba program gidamakta lupa crore lising 9,900 sijanakre kanaba simaruina Arunachal Pradesh state ta hena phanglagani masigi maramdi Arunachal Pradesh state asi haukiba chahi tara asida hingsa gi thokdok wathok chada humdra rom hanthakre loinana security ki forcing gi changsu chada humdra hanthare misam miyam sibagi changsu chada marphuga rom hanthare Prime Minister na lusingba lenga asina mafam asigi insurgency group singda agreement kya khuyek piduna yamdrabada lalolop lising tara ga songa rom makhoi khusu khulai sing surrender toroktuna main street lakpa hokre hairi hokiba chahi tara asida masak naiba insurgency group singna agreement tara gi thoi santigi khuyek binaduna mioi lising tara gi mathakta khulai konana surrender torokre Sikkim state ta organic agriculture ki thabak BJP gi lenga na pakhatpa hore Assam da lupa crore kya thadaduna semi conductor plant pakhalagani masin naha kya amada thawpi ngamlagani loinana North East ki state singi oiba lenga lupa crore lakh ani gi lising yankai gi senfam invest tawduna sem saduna leire haina su toki governor na hujik lamdam asigi thoklebe irang asina nupi oibisingbu siba naba amadi aso open thoktanaba honabiu Robita hujik lamdam asida thoklebe irang asina nupi oibisingda awaba system kya khangduna thengnabata sawa thodang lauri Manipur gi governor na hujik thoklebe irang asida lamdam asigi nupi oibisingbu siba naba amadi aso open thoktanaba honabiu haina Women Committee of United NGO Mission Manipur Chingmeirongi convener Robita Mamsa tabona phongtorakre numit marini sujala phawboda khongjang saugotpasingna kusi rasi tawduna lehale Committee on Tribal Unity amadi Kukizo Council Kawulup yauna Kuki CSO singna Kuki na khunda mafam singda chathariba total shutdown gi khongjang ngasiga thana numit marini sujalak phawba khongjang saugotpasingna kusi rasi tawduna lehale Senapati district ki mafam sing amadi Nagaland gi mafam kyada Imphal yaurakadaba gari sing panduna leiri Mau Gate yausalakduna Senapati district headquarter yauna Henbung amasung T Khulen police post phawda pochai puba gari yauna passenger service ki gari punna gari chamri yankai hena passenger
ꯄꯦꯁꯦꯟꯖꯔꯒ ꯄꯟꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯍꯦꯟꯕꯨꯡ ꯄꯣꯁ ꯗꯤ ꯈꯨꯂꯦꯟ ꯄꯣꯁ ꯐꯥꯎꯕꯗ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ 119 ꯊꯥꯎ ꯄꯨꯕ ꯒꯥꯔꯤ 12 ꯄꯦꯁꯦꯟꯖꯔ ꯕꯁ ꯄꯨꯕ ꯒꯥꯔꯤ 19 ꯑꯃꯗꯤ ꯋꯤꯡꯒꯔ 3 ꯄꯟꯗꯨꯅ ꯂꯩꯔꯤ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯎꯕ ꯆꯠꯄ ꯊꯤꯡꯗꯨꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯍꯜꯂꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯇꯝ ꯀꯛꯇꯕ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯍꯧꯖꯤꯛ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯦꯡꯅꯧꯄꯜ ꯑꯃꯗꯤ ꯃꯣꯔꯦꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯑꯍꯤꯡꯗ ꯐꯥꯎꯕ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯛꯄꯁꯤꯡ ꯄꯨ ꯆꯩꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯑꯃ ꯀꯥꯡꯄꯣꯛꯄꯤꯗ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯆꯠꯄ ꯊꯤꯡꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯜꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯏꯝꯐꯥꯜ ꯀꯥꯡꯄꯣꯛꯄꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯕꯒꯨꯝ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯂꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯟꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯐꯥꯎꯕꯗ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯅ ꯎꯆꯤ ꯃꯈꯨꯜꯗ ꯆꯪꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯦ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯐꯪꯁꯟ ꯀꯌꯥꯗ ꯋꯥ ꯉꯥꯡꯈꯤꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯍꯥꯏꯕꯁꯤ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯗꯕ ꯏꯇꯝꯕꯥꯜꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ MLAꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯛꯇꯤ ꯄꯥꯏꯔꯕꯁꯨ ꯄꯥꯏꯗ꯭ꯔꯕꯁꯨ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄ ꯉꯝꯒꯗꯕꯅꯤ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯌꯥꯕꯒꯤ MLAꯁꯤꯡ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯌꯥꯝꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯠꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯗꯨꯅ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯄ ꯉꯝꯒꯗꯕꯅꯤ MLA ꯑꯣꯏꯔꯤꯉꯩꯗ ꯂꯟ ꯊꯨꯝ ꯀꯌꯥ ꯇꯥꯟꯁꯤꯜꯍꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯟꯅꯅꯕ ꯍꯣꯠꯅꯕꯔꯣꯝꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤ ꯑꯔꯊ ꯊꯣꯛꯂꯣꯏ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯨꯆꯤꯡꯕꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔꯗ PR ꯁꯥꯁꯟ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯇꯥꯕꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯁꯦꯝꯅꯕ MLAꯁꯤꯡ ꯃꯁꯤꯡ ꯁꯨꯅ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤ ꯑꯔꯊ ꯈꯪꯗꯕꯅꯤ ꯃꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ MLA ꯑꯣꯏꯔꯤꯕꯁꯤꯡꯅ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ MLAꯁꯤꯡꯒꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ KCP PWGꯒꯤ ꯂꯥꯟꯃꯤ 8 ꯐꯥꯔꯦ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯦꯔꯥ ꯎꯔꯨꯞꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ KCP PWGꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯇꯦꯝꯄꯣꯔꯥꯔꯤ ꯀꯦꯝꯞꯗꯒꯤ ꯂꯥꯂꯧꯂꯨꯞ ꯁꯤꯒꯤ ꯃꯤꯑꯣꯏ 8 ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ